Aba topic ama Norris window na sinbirokpase masi yamna thagali yaibako koi masi yamna koi miyamna khangdraba yadraba amadi koina topam topam mayam sahi humudra manga koi India na ningkha tamakpadagi pangthorokpa election matang pangthorok ngasi time palak pangthorabani koise mana time palak pangthorokpa sida koi free and fair haibasi amta oigide haibasi khangai mayam gi moni I am not Kangari Unari Haitare. I quite object free and fair oid of a say. Masia Koi Manipur, the free and fair and Lauri Bakoina. Yamna Oibakalona Maitare. Sen Yendaba Midu Yendana Bodlepke and Toroko Midu Angavatari, which say. The Gisel Laujaro, I did Botada Bada. I want to send to Birkanu, Hive Matam, the Gendet and the Masi, I want to Botada Ningdana. Say low have a yadri nigga and a kaliba wakanse. I'm not talk, but the Sian Yen bar, not Raganga Mangamba Tonabasi, free and fair ni hana, a coin lowly music say. And a coin some kind of digest. Free that Dumpatoba, I do get Tauriba, free that Tauriba, Tabuk Mayam, illegally not a guy called Miamna Panda, Mayam Tobaduda, Miamda, a key a kang am Paulak Padu, fear Paulak Padu, Aduna. Atopa wahana mada wandong amada koi free and fair che oiri and amo positively yang kana highly music se kana kan yang che ko ko ne highly election selection ni it is not the election, it is not the opinion by the people aduga miyam na piba opinion ama natte masi ekoina mayam na saba tawhanba makalgi Nampuda Pagi Mongi have a sea. Mayam Nadum Unava area, Mayam Lai. Madam de Quina, both had a sang Matamda, both had a Mayam. Adugolina, Nasina Koi Boti Lore. A coin Luna, a coin Loin Tada Ramni. I know Yumda Dum Lairo, Nungaina Lairo. Hang Arangam Nungaiba, constituency Amagi, Wapam Makalai, candidate Amagi, Magi home polling area. Dani. Toise, Adina, Pon Torobadasum. No, the Botada was a loid of Ra, Haying Botada Gadrana. So, Botada Roida, a Hoyna Tadabadum Pangaroi, on a Hoidum Cellaroy. Madame de Hana, Maggie home polling a Dumoivanina, the home polling manak to the Sangura di Moinadum Tadara, me coim the Tadan de Aduna Sadra Suyare and a Kume. Sida Aina Tamjanibo upon the Goyapa. Sida, I quite see a quick consistence. Karai lay regesi ne ba koi miyam sigi ade koi gi sida election ji silly ba machinery jing sigi masai koi kan ona chu uja hemchandra na haibi gi yam bhajaba ina sum kan to hobuda ECI na free and fair ohenaba gi role se hojik phawda maming go ina loboi wani masi actually fill da thabak oin onthokpadi onthokte yengsi dai lai na ko dum tawya se ECI aron mi khara masakang daba mi khara mi mari ni khangde mangani khangde makoi engage tawraga candidate amagi yum manak sida thamse bo thada ga do ba hayeng ni haiba ngasi numi se lere ngarang gum nahan gum na taga mangani tarani mamangde thamba yare head model corrupt kana ke sana budi hoba yare haitare election gi expenditure ji ju moina laga pirana su yungi Hana Tonway Moni go under Pudi Piran Yung Dre. I do meeting a mada, me a suktili, refreshment, a suksangi, Hibasi, Macoin, Hola Canada, must excess or re Hidana. Tired of Haba. I do not tell Moina Todise. Co election man of Jerry Kangi. I don't command with a queen same as Pibase. Masida, Hengidana about 25 lakhs, Sidagi Hengida by the same base. Shamson has a lagadum Piran lishing any Yungazu, Piran Chate Yung Bani. And the Lupatra party, the whole of people say, Dum Yaya, we say, Dum Yaya. I don't know Sati, I don't Yaba. Was it came Hidava? I guess I say, and Member Tangche. Masisu Ilaina Dum, Pava Yavase. I am among the Sudum Hayagala, Yozichu, Dum Pava Yavapon, Yailana. Mika Sai told her Maloreva. Man engaged the Mikara, I did Magi, stop Manung the Isagi, Togera Nataka Topadi, Nekera. Man engaged the Tamakanada. High river meeting Juna, tap paraga, candidate to disqualified to be. Why they don't do? She never questions it.
ꯀꯔꯤꯒꯤ ꯁꯤ ꯃꯈꯣꯏꯅ ꯇꯧꯗꯕꯅꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯔꯣꯜ ꯑꯦꯟ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯍꯦꯛ ꯍꯦꯛ ꯒꯕꯔꯟ ꯇꯧꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯗꯦꯟ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕ ꯑꯗ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡꯒꯤ ꯄꯥꯔꯠꯁꯤꯅꯦꯕ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯏꯟꯗꯤꯌꯥꯗ ꯌꯥꯝ ꯁꯣꯏꯔꯤꯁꯦ ꯌꯥꯝ ꯁꯣꯟꯕ ꯍꯥꯏꯇꯥꯔꯦ ꯁꯤ ꯂꯣ ꯃꯌꯥꯝ ꯁꯦꯝꯃꯦ so many laws koi India da phajaba law mayam enact tawi in the parliament and assembly then matam na madumba law jingdo amend tor sale adi my area du ko sana na ba haiduna madu amend tawi madu constitution gi kan provision da yauraga lakpadagi amendment mayam lai constitution bawa mayam amend tawre ko sumaina tawrok du maina ek su amend tawi mafam du ko sana na ba le hau du ko sana na ba semai ne ba adudi sahanna na ba semagadi madu thabak oina kaidobagi pangthokpa ngamdrino implement tawba ngamdrino haiba matamda implementing agency dugi asonba asoiba mayam leyeba masi tawba ngamdeba aduna ne ngasagi ECI na natraga atopa agency jingna makoina he thabak thorom torokpa matamjida he mai thiba mai pakpa ngamdriba mai thiba do oirese sini ECI na yamna neglect tawba ma lere adu golena mu aikhoigi miyam jigi mindset ta kamaina khoi phawi hai ganda ngasagi ngasi ngarang da mokni ngasagi senyen mo matam ni ko hujikse ana bo thadaram da je hek senyen mo matam sida khoi di sen yelaktre bo thadar roi hai base yam tai ba andakti bo che sen thumukte adagi sen yelakte hai base yam tai ba ko adu yele phang e ada khoi se sumaina tawre adu chathokre adu tawthokre hai ba sum am tai ba ada khara amna phange khara amna phangde haibase masigi gano sulaye adu lagara khoi miyam jina sen yen ba yaroi sen yen dargadi khoi phagadabani madu pungadabani madu candidate tu khoi myano vote biroidabani haibase masigi concept se adi wakhalon sidi sukdam leite sulai leite ngasi di sen yen dori mara pai miyam club miyam to pullaga khoi lekai da sen yen bala lambi da adum yum house to house yen ba chali ni sense sense puraga mi no yelini adi mamang na yam phajaba khuyen amasu thengna reko adi my account da ka pa hoji GPay le ramina phone number je lokhalaga account num kap khiwa masi khara changba ya ba je critical area ni du sen je lo na phani khoi magi home polling area ni ado ita di maduda atopo opponent gi sen jen gi haitar di through electronic transfer masi tawe chuma makhalse masi kari gino vote maya da same amount nama sangwa samri lising ani manga paktakna na transfer tauta di karigi madu ECI na kadu phanga moidono enforcement director nu phanga moidono enforcement director da direct link tawri ne ba aikoi account ma'am se pan card ta loine link tawri ne ba karai gi paisa je chat khre je loina khangma ngami ne tawdri ni se tawdri ne di keno hai ganda tawdri maram je keno hai ganda ngasagi sen yen ma ngam mi jing je ayam ruling class ta leiba adum political party ayam oye adu loina hana government param bakhar link ba haidi sen yamna pai ba adu loina candidate to sen yam pai ba mi oye anu moi se yam powerful oye ba oye an hayeng moi mathakta kaigum mama khoina tawruba taragadi madu hayeng moi na boy ka khana ai khoi gi service ta career de solok pa yai na tra ai khoi da kaigum mama khalgi ai khoi gi services in chego pa yai kaina khan ba su soin power ba yarong ane ba aduna tawda suma le sam haida kurumoina ngasai polling station da chatpa madam da su akoigi keno kangusina ngasai gi proxy tawge harakpada yadaba jingi hata fugaiba adigi presiding officer ga se namdana forcefully madu sitongdo yaro gana haiba adum makhalgi yamna kai haitare yamna violent oiba makhalgi threat yam tawrokanda he boche thade asina babu gani ni mamang sei kudingi MLA boche dum sirini sida ba sei yaw da bani mi sina ba yawri ni yum mai tha ba yawri ni mayam ma khoi me khange ba ada sumba mayam je lei ba se khoi khidang check to ba adu punamak na free and fair ohen ba yam pami khoi na su pamjai maram di khoi democratic oi ba country simagi khoi citizen amani khoi na pamja ba mi to thara kana da khoi gi mute chilaga thabak to goda bani makhoi da sinari ba khoi gi hak se mase sovereign ki khoi gi ningkha tam bai hak ni sai manga da kem haiu ba yaroi dorini sai manga si mo lokthok pa yaroi doribani khoi gi thabak thauda mayam se mana loin to godoini mana haidoini mo chiludoini assembly da sidum phu leiba sida
ꯑꯩꯈꯣꯏ ꯃꯤ ꯂꯥꯛ ꯀꯨꯟꯊ꯭ꯔꯥꯁꯤꯅ ꯆꯠꯂꯒ ꯍꯥꯏꯌꯨ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏꯁꯦ ꯃꯤꯈꯜ ꯀꯣꯜ ꯑꯃꯃꯝꯗꯒꯤ ꯂꯥꯛꯄ ꯃꯤꯍꯨꯠ ꯑꯃꯃꯝꯁꯤꯅ ꯉꯥꯡꯉꯨꯗꯣꯏꯅꯦ ꯐꯝꯃꯨꯗꯣꯏꯅꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯤꯔꯛꯇꯕꯗꯨꯒꯤ ꯑꯋꯥꯕꯗꯨꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯄꯟꯖꯅꯤꯡꯉꯤꯁꯦ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯣꯏꯍꯟꯁꯦ ꯍꯥꯏ ꯇꯥꯔꯗꯤ ꯐ꯭ꯔꯣꯝ ꯇꯣꯞ ꯇꯨ ꯕꯇꯝ ꯃꯁꯤ ꯑꯩꯈꯣꯏꯅ ꯐꯪꯁꯅꯔꯤ ꯌꯥꯎꯅ ꯒꯕꯔꯟꯃꯦꯟ ꯄꯥꯏꯔꯤꯕ ꯌꯥꯎꯅ ꯑꯗꯨꯒ ꯑꯣꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁ ꯂꯣꯏꯅꯅ ꯏꯟꯀ꯭ꯂꯨꯗꯤꯡ ꯀꯦꯟꯗꯤꯗꯦꯠꯁ ꯂꯣꯏꯅꯅ ꯑꯔꯣꯏꯕꯗ ꯏꯅꯣꯁꯦꯟ ꯑꯣꯏꯔꯤꯕ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯅꯥꯎ ꯒꯤꯗꯥꯖꯅꯁꯨ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯃꯠꯇ ꯌꯦꯟꯒꯨꯝꯁꯦꯕ ꯑꯩꯅ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯔꯕ ꯂꯤꯗꯔꯅꯤ ꯍꯥꯏꯔꯤꯕ ꯑꯐꯕ ꯊꯕꯛ ꯇꯧꯅꯤ ꯊꯣꯛꯏꯕ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯌꯦꯟꯗ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯅꯥꯝꯇ ꯁꯦꯜ ꯂꯧꯕ ꯆꯠꯇꯦ ꯍꯧꯖꯤꯛ ꯀꯦꯟꯗꯤꯗꯦꯠ ꯈꯔ ꯁꯦꯟ ꯌꯦꯟꯕꯒꯤ ꯋꯥꯗꯤ ꯂꯥꯏꯔꯗꯅ ꯃꯥꯒꯤ ꯑꯦꯖꯦꯟ ꯐꯝꯅꯕ ꯃꯤꯕꯨ ꯂꯩꯇꯕ ꯀꯦꯟꯗꯤꯗꯦꯠ ꯈꯔ ꯌꯥꯎꯔꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯦꯟ ꯄꯤꯌꯨꯁꯨ ꯍꯥꯏꯔꯨꯗꯦ ꯀꯔꯤꯝ ꯍꯥꯏꯔꯨꯗꯦꯕ ꯃꯉꯣꯟ ꯆꯠꯂꯗꯤ ꯀꯔꯤꯝ ꯐꯪꯉꯔꯣꯏꯁꯦ ꯈꯟꯕꯅꯤꯅꯀꯣ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯌꯦꯟꯗꯕ ꯑꯃ ꯆꯪꯉꯤ ꯑꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯔꯒ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯏꯂꯦꯛꯁꯟ ꯑꯣꯏꯍꯟꯖꯦꯁꯦ ꯐꯥꯔꯁ ꯔꯣꯝꯗ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯄꯨꯟꯅ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯔꯒ ꯐ꯭री एंड फेयर इलेक्शन होइनजे हाइबीबनी तगचरी दला चतरकपदे ओजा कोरोहमदा लाक्से ओजा कोई टॉपिक से लेट इट बी फ्री एंड फेयर इलेक्शन हाइबनी हाइबो टॉपिक से मदि लेंगेना कोई सोशल मीडिया की यामनु चावब रोल अमा लेबिरंगोने ना थाजै अनाउना साइ मतंग सिदा कोई ngasi मक्सु भाइरल ओरेबा वीडियो क्लिप मयाम भाइरल ओरे पैसा पिरमे हाइबा भाइरल मयाम थोलै हाइबा पैसा पिरमे बदु अरिबनी हाइना जो मु भाइरल मयाम थोलै नाकन अमरोमदा कोई पॉलिटिकल पार्टी की वाकरनी हाइबगी इमुंग नोंमै कापसलमे हाइबगी नोंमै कापसनगिबो खोलकिबगी मरी लेंगना वकत मिफम थोखरे मसाइ मतंग सिदि ओजा कोरोहन बै करी मोले कोई सोशल मीडिया की रोल से हम चावी सिदा अदा कनागुम्बा कोई कैंडिडेट खरना सोशल मीडिया सिनरगा मागी पॉपुलैरिटी अमा सागनबगी थबक अमा मयाम तौबो उई खोयम थेनै खुदमोइना कोई कैंडिडेट तुमगी याबा मी मयाम से कैंडिडेट तुबु सपोर्ट तौबा मी सिंगसिदा कनादा वोट पिगनी हाइकर कैंडिडेट मसाम मौन पिगनी हायनबा मसे अखोइना फ्री एंड फेयर ओइदबगी मनुंग चल्लेबा अखोइना वोट थादबसी आइगी फ्री माइंड दा आइगी सेक्रेट बुट अमा थमगा पोलिंग बूथ टू चलगा मी ओंदना तुमिना थादौ हाइबने अदु मीडिया दो कनादा वोट पिदोइनो ना हंगबसे मसीदगी हौरिनी को मसीसु फ्री एंड फेयर ओइदबा अमने बसीसे आइगी फ्री दा आइना फ्री विल दा आइना थादजनिंगिबा मीदुगी थादबदु ओइद्रे अदु सगी कैंडिडेट की मीजिंग सुम सुम लाकन याम नुंगाइबा अमगा सुम थेंगनाबा एक्सपीरियंस अमगा इदम शेयर तौजगे जि कमाय तौगेदा तोंबा चावबागी कैंडिडेट की मंगोंदा वोट पिगनी हाइबा मयाम सिमा खगलाबा पिरोय हाइबा मी मयाम सु यावनी चलीबा आइना आइगी ओइना वोट खोंबा आइगी कनोसे तोंबनेना लौरसी तोंबगी वोट खोंबा वोट की सोशल मीडिया पाइरिबा कांगू फेसबुक व्हाट्सएप अदगे इंस्टाग्राम देन अदर पेज मयाम जिदा सिनरिबा जिंगजिदा चावबदो वोट पिगे हाइरा पिगिनेना हाइबा मी यावबदो सुम लफोकिबा हाइतारे थागतबा ngasa edit tawlo yabanina ko aduga चावबदो पिने हाइबदो दि adum लफोकिबा तोंबाई गोंदा पिदोदो हापा तोंबाई मी गाइरे हे सिदी मयाई लंबी सिदी मताई लंबी सिदी मनिंग लंबी सिदी हैना सुमाना लैबा को हायन बादु एस याम कल्ले बाई बोसे अदुदी मंगोंदा वोट पिरसी का हाय माना कानी का हाइबदो मयाम जि तोइसे अखोई वोटसी अखोइदा अइना पिरिबा वोटसे कानिंगेबो मंगानिंगदेबा मी खुनिमुकसे अदुना मी पनाम फरसु अस्मादि कार होइने अदु वोटसी पिनिंगदेने हाइबा यावरिबा सिजु वन ऑफ द फैक्टर नेबा अदुना सुमाना अइना बिबा वोटसे कानिंगबनिना अखोई म्याम सिना अइना कानिंगेबा मी म्याम से मानरुबा दुनेबा वोटसे कागे दोइसे अदा हयेंग से याम लुबा हयेंग थादगदबा हाइदे मतम नम तेन बा हाइतारेको लु हाइबा नते हयेंग चिनी अखोई बो थादा दोइसे ngasi nungdang gumba sini akoina senjen ge haibo orgadi yam yena doise ngasiga ngarang nungdang gumba kase ko swaida ne be bot matam de yenari sa da thungai ga thungte ga haina da kari gino ngasi hayeng thada lo ngasi yeri jai kanda lamna pi ga di kawre ba nangna pisalak ba mi du na mu hana gi logi ba du mu kawr mina anouba da pi yelaga di adu de thadari ba duna samana na dum yen ba ko type da ko adwaina ka khanari flying boat kana su leiri ba khoi sida ko yam nungai ba tane khoi thenai se yam nungai ba wonderful seven wonders in the world da ge eight wonders ku mo oiba makhal gi type of this casting broadcasting system in our India and our state से अखोई थेंगरी ने मैम नुंगाई बसे से अखोइना यूरोपियन कंट्रीसिंग देन अदर से एशियन की हम चौकट कर बरे बात खरा अखोई सुम चटप कान थेंगना कान दा वरी सुम छाना कान हाय कान दा मखोई यम ngai बसे ए सुम जिबु डाइरेक्ट तौब्रने कान हाय बसे ए तौई अखोई सुम हाय बदो अखोइना
ꯃꯣꯏꯁꯨ ꯑꯗꯨꯝ ꯄꯥꯎ ꯇꯥꯕ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏ ꯀꯥꯟꯗ ꯃꯣꯏ ꯉꯛꯏ ꯑꯗꯩ ꯑꯩꯈꯣꯏꯅꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝꯅ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯀꯟꯇ꯭ꯔꯤꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯨꯝꯕ ꯇꯧꯔꯤꯕ ꯊꯕꯛ ꯌꯥꯝ ꯆꯥꯎꯈꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗ ꯐꯤꯜ ꯇꯧꯋꯦ ꯏꯀꯥꯏꯖꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏ ꯁꯨꯝ ꯅꯩꯅꯔꯛꯄꯗ ꯍꯥꯏꯗꯤ ꯔꯤꯌꯦꯂꯤꯇꯤꯗꯨꯗ ꯅꯩꯅꯔꯛꯄꯗꯨꯗ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯀꯣꯔꯠꯀꯤ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯂꯤꯒꯦꯜ ꯄ꯭ꯔꯦꯛꯇꯤꯁꯅꯔ ꯑꯃ ꯑꯣꯏꯖꯕꯁꯨ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯕꯖꯥꯔꯕꯦꯁꯟ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏꯗ ꯅꯦꯆꯔꯦꯜ ꯖꯁꯇꯤꯁ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯄꯤꯔꯛꯇꯕ ꯂꯩꯕꯥꯛ ꯃꯌꯥꯝ ꯑꯃꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯁꯦꯕ ꯑꯗꯨ ꯃꯣꯏꯗ ꯇ꯭ꯔꯥꯏꯌꯦꯜꯁꯤ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯑꯣꯏꯕ ꯇ꯭ꯔꯥꯏꯌꯦꯜ ꯆꯠꯊꯕ ꯉꯝꯗꯦ ꯃꯗꯨꯗ ꯑꯩꯈꯣꯏꯅ ꯀꯣꯔꯠꯀꯤ ꯇ꯭ꯔꯥꯏꯌꯦꯜꯗꯨꯗ ꯍꯦꯛꯇ ꯉꯁꯥꯏ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯃꯌꯥꯝ ꯂꯥꯛꯀꯥꯟꯗ ꯍꯦꯛꯇ ꯈꯨꯗꯛꯇ ꯄꯅꯤꯁꯃꯦꯟ ꯄꯤꯔꯛꯄ ꯑꯗꯩ ꯕꯔꯗꯤꯛꯁꯦ ꯍꯦꯛꯇ ꯇꯥꯔꯛꯄꯀꯣ ꯇꯥꯍꯟꯅꯤꯡꯗꯕ ꯃꯌꯥꯝ ꯑꯗꯩ ꯏꯟꯗꯤꯌꯥꯗꯁꯨ ꯑꯗꯨꯝ ꯊꯣꯛꯏꯀꯣ ꯁꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯕꯨ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯌꯥꯝ ꯅꯪꯉꯕ ꯅꯠꯇ꯭ꯔꯒ ꯃꯤꯂꯤꯇꯔꯤꯒꯤ ꯂꯩꯉꯥꯛ ꯂꯩꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯁꯤꯡ ꯂꯩꯕꯥꯛꯁꯤꯡꯗꯨꯗꯤ ꯍꯦꯛ ꯇꯧꯋꯦꯕ ꯑꯗꯨꯅ ꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯃꯇꯝꯁꯨ ꯂꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯤꯒꯤ ꯋꯥꯈꯜꯁꯦ ꯍꯧꯖꯤꯛ ꯀꯗꯣꯝꯗ ꯇꯥꯎꯔꯒ ꯂꯩꯔꯤꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯖꯕ ꯃꯇꯝꯗ ꯑꯣꯕꯖꯥꯔꯕ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯖꯔꯤꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯁꯤ ꯄꯣꯠꯁꯦ ꯀꯅꯥꯗ ꯄꯤꯁꯤꯒꯦꯅ ꯍꯪꯉꯛꯄꯁꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯩꯉꯣꯟꯗ ꯐꯣꯟꯒ ꯇꯧꯔꯛꯄꯁꯦ ꯀꯅꯥꯗ ꯄꯤꯐꯝ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤꯑꯕ ꯑꯗꯩ ꯑꯃꯨꯛ ꯑꯃꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯁꯦꯟ ꯌꯦꯜꯂꯁꯨ ꯃꯤꯇꯤꯡ ꯌꯥꯎꯔꯁꯨ ꯑꯩꯈꯣꯏꯗꯤ ꯚꯣꯠ ꯄꯤꯔꯣꯏ ꯍꯥꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯅꯤ ꯃꯁꯤ ꯃꯤꯛꯁ ꯑꯣꯏꯕ ꯀꯩꯅꯣ ꯑꯃꯗ ꯁꯤ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯑꯃ ꯃꯤꯛꯁ ꯑꯣꯄꯤꯅꯤꯌꯟ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯣꯛꯂꯛꯏꯑꯕ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯅ ꯌꯥꯝꯈ꯭ꯔꯕ ꯃꯤ 9 ꯂꯥꯈꯀꯤ ꯚꯣꯠꯁꯤꯅ ꯏꯟꯅꯔꯗ ꯑꯩꯈꯣꯏ ꯊꯥꯗꯒꯗꯧꯔꯤꯕ ꯚꯣꯠꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯌꯥꯝꯗꯨꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯈꯟꯕ ꯉꯝꯗꯕꯅꯤꯅ ꯍꯧꯖꯤꯛꯁꯤꯗ ꯉꯁꯤꯒꯤ ꯀꯩꯅꯣꯗ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯑꯗꯨꯝ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏ ꯑꯍꯥꯟꯕ ꯐꯦꯖꯀꯤ ꯚꯣꯠ ꯊꯥꯗꯕꯁꯤꯗ ꯏꯟꯅꯔꯗ ꯂꯩꯔꯤꯁꯤ BJP INC RPIꯒꯤ ꯑꯀꯟꯕ ꯂꯝꯕꯥ ꯑꯣꯏꯗꯣꯔꯤ ꯀꯥꯏꯅ ꯑꯗꯨꯝ ꯌꯥꯎꯔꯤꯗꯅ ꯁꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯕ ꯑꯗꯣ ꯁꯨꯝꯕꯁꯤꯡꯁꯦ ꯑꯍꯨꯝꯁꯤꯃꯗꯤ ꯑꯩꯈꯣꯏ ꯀꯜꯂꯦ ꯀꯥꯏꯅ ꯃꯌꯥꯝꯅ ꯍꯦꯛ ꯍꯥꯏꯔꯒ ꯁꯨꯝ ꯈꯟꯅꯔꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯔꯨꯂꯤꯡ ꯑꯣꯏꯕ ꯗꯦꯟ ꯑꯣꯄꯣꯖꯤꯁꯟꯗ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯄꯥꯔꯇꯤ ꯉꯥꯛꯀꯤ ꯋꯥ ꯂꯣꯏ ꯇꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏꯅ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯁꯤꯅ ꯑꯩꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯁꯨꯝꯕ ꯑꯟꯐꯤꯌꯔ ꯑꯣꯏꯕ ꯃꯤꯟꯁꯁꯦ ꯑꯃꯠꯇ ꯁꯤꯖꯤꯟꯅꯔꯣꯏ ꯑꯩ ꯇꯔꯨꯕ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯄꯥꯝꯃꯒ ꯑꯩꯁꯦ ꯀꯥꯔꯛꯄ ꯃꯤ ꯑꯣꯏꯒꯗꯕꯅꯤ ꯑꯩꯅ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯃꯣꯏ ꯃꯈꯣꯡ ꯄꯥꯏꯔ ꯈꯨꯔꯨꯝꯗꯣꯏꯅꯣ ꯑꯩ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯒꯦ ꯍꯥꯏꯕꯅꯤ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯃꯈꯣꯏꯗꯒꯤ ꯃꯔꯟ ꯅꯤꯕꯗꯧꯅ ꯑꯩꯈꯣꯏ ꯔꯥꯏꯠꯁꯦ ꯀꯩꯗꯧꯕꯩ ꯅꯤꯗꯣꯏꯅꯣ ꯑꯩꯈꯣꯏ ꯐꯖꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯅ ꯑꯁꯨꯝꯗ ꯇꯧꯔꯤꯕ ꯆꯥꯎꯈꯠꯂꯕ ꯑꯦꯗꯚꯥꯟꯁ ꯀꯟꯇ꯭ꯔꯤꯁꯤꯡꯗ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯑꯣꯄꯟ ꯗꯤꯕꯦꯠꯀ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯗꯨꯗ ꯑꯐꯕ ꯃꯤ ꯑꯃ ꯈꯜꯂꯛꯄ ꯈꯨꯗꯝ ꯑꯣꯏꯅ USAꯒꯤ ꯌꯦꯡꯉꯁꯦꯕ ꯃꯣꯏꯒꯤ ꯔꯤꯄꯕ꯭ꯂꯤꯛ ꯄꯥꯔꯇꯤ ꯍꯥꯏꯕ ꯑꯃ ꯑꯗꯒꯤ ꯗꯦꯃꯣꯀ꯭ꯔꯦꯠ ꯄꯥꯔꯇꯤ ꯍꯥꯏꯕꯗꯣ ꯂꯥꯛꯄ ꯃꯇꯝꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯥꯔꯇꯤꯒꯤ ꯃꯤ ꯐꯥꯎ ꯈꯜꯂꯛꯄ ꯃꯇꯝꯁꯦ ꯄꯥꯔꯇꯤꯒꯤ ꯃꯤꯁꯤ ꯑꯃ ꯊꯥꯗꯣꯔꯛꯀꯗꯧꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯇꯤꯀꯦꯠ ꯇꯥꯟꯅꯕꯗ ꯁ꯭ꯋꯥꯏꯗꯒꯤ ꯗꯦꯜꯂꯤꯗ ꯆꯠꯂꯀꯥꯟꯗ ꯗꯦꯜꯂꯤꯅ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯗꯤ ꯊꯥꯈ꯭ꯔꯦ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕꯗꯤ ꯑꯥꯗꯩ ꯋꯥꯔꯦꯞ ꯂꯧꯔꯛꯑꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯆꯠꯈꯤꯗꯣꯏꯅꯦꯕ ꯄꯤꯄꯜꯅ ꯄꯥꯝꯗꯕ ꯃꯤ ꯉꯥꯛꯇꯪ ꯑꯣꯏꯅ ꯈꯜꯂꯤꯕ ꯃꯣꯏꯒꯤꯁꯦ ꯈꯨꯀꯟꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯤꯅꯀꯣ ꯃꯤꯒꯤꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯔꯤꯖꯟ ꯈꯨꯗꯤꯡꯃꯛꯇ ꯃꯣꯏꯒꯤ ꯄ꯭ꯔꯣꯚꯤꯟꯁ ꯃꯌꯥꯝꯗꯨꯗꯒꯤ ꯗꯤꯕꯦꯠ ꯇꯧꯔꯒ ꯑꯗꯨꯗꯩ ꯃꯤꯌꯥꯝꯒꯤ ꯚꯣꯏꯁꯇ ꯃꯤꯌꯥꯝꯅ ꯃꯥꯅ ꯍꯦꯜꯂꯦꯁꯦ ꯚꯣꯠ ꯄꯤꯅꯔꯒ ꯂꯥꯛꯄꯗꯨꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯤꯗꯣ ꯑꯗꯨ ꯗꯦꯃꯣꯀ꯭ꯔꯦꯠꯀꯤ ꯑꯣꯏꯁꯤꯅꯨ ꯅꯠꯇ꯭ꯔꯒ ꯔꯤꯄꯕ꯭ꯂꯤꯛ ꯄꯥꯔꯇꯤ ꯑꯣꯏ ꯑꯦꯅꯤ ꯄꯥꯔꯇꯤ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏꯗ ꯑꯣꯏꯅ ꯊꯥꯔꯛꯑꯅꯤ ꯔꯤꯄ꯭ꯔꯖꯦꯟꯇꯦꯇꯤꯚ ꯑꯣꯏꯅ ꯊꯥꯔꯛꯑꯅꯤ ꯑꯗꯨꯗꯤ ꯑꯗꯨꯝꯕ ꯃꯤꯗꯣ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯅꯦꯕ ꯃꯣꯏ ꯊꯥꯒꯠꯂꯛꯏꯁꯦ ꯍꯥꯏꯗꯤ ꯃꯤꯌꯥꯝꯗ ꯕꯦꯁ ꯇꯧꯍꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯤꯗꯨꯅ ꯑꯗ ꯑꯩꯈꯣꯏꯁꯤꯅ ꯄꯥꯔꯇꯤꯗ ꯕꯦꯁ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯩꯈꯣꯏ ꯃꯤꯅ ꯈꯜꯂꯤꯁꯤꯅ ꯑꯃꯨꯛ ꯑꯥꯗ ꯒꯣꯔꯃꯦꯟ ꯄꯥꯏꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯌꯥꯝ ꯂꯤꯡꯕ ꯑꯗꯨꯝꯕ ꯄꯥꯔꯇꯤꯗꯨꯗ ꯑꯣꯏꯔꯗꯤ ꯃꯗꯨ ꯎꯇꯨꯞ ꯑꯃ ꯊꯥꯒꯠꯂꯁꯨ ꯍꯦꯛꯇ ꯀꯥꯒꯗꯧꯅꯤꯒ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯃꯥꯏꯟꯁꯦꯠꯁꯦ ꯑꯩꯈꯣꯏ ꯍꯣꯡꯕ ꯑꯃ ꯆꯪꯉꯤ ꯁꯤꯅꯤꯗ ꯑꯗꯩ ꯑꯃꯅ ꯉꯁꯥꯏꯗ ꯑꯩꯅ ꯐ꯭ꯔꯤ ꯑꯦꯟ ꯐꯤꯌꯔ ꯌꯥꯝ ꯑꯣꯏꯗꯕ ꯁꯦꯟ ꯌꯦꯟꯕꯒꯤ ꯊꯕꯛ ꯌꯥꯝ ꯇꯧꯍꯜꯂꯤꯕꯒꯤ ꯃꯔꯝꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯉꯁꯤ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥꯅ ꯆꯍꯤ 65 ꯅꯤꯡꯈꯥ ꯇꯝꯃꯛꯑꯕ ꯃꯇꯝꯁꯦ ꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯀꯣꯟꯅꯕꯒꯤ ꯁ꯭ꯀꯤꯝꯁꯦ ꯃꯌꯥꯝ ꯄꯥꯏꯈꯠꯈ꯭ꯔꯦꯀꯣ IRDP ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯔꯨꯔꯦꯜ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯏꯈꯠꯈ꯭ꯔꯦ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯂꯦꯚꯦꯜꯗ ꯑꯗꯒꯤ ꯗꯦꯟ PM ꯖꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯁꯤ ꯏꯝꯄ꯭ꯂꯣꯏꯃꯦꯟ ꯒꯦꯔꯦꯟꯇꯤ ꯁ꯭ꯀꯤꯝ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯁ꯭ꯀꯤꯝ 290 ꯃꯊꯛꯇ ꯍꯦꯟꯅ ꯂꯩꯈ꯭ꯔꯦꯕ ꯏꯟꯗꯤꯌꯥꯒꯤ ꯂꯥꯏꯔꯕ ꯀꯣꯟꯅꯕꯒꯤ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯦ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝꯁꯤꯡ ꯑꯁꯦ ꯃꯁꯤ ꯐꯅꯌꯥꯝ ꯂꯩꯔꯒꯁꯨ ꯁ꯭ꯀꯤꯝꯁꯦ ꯁꯦꯝꯃꯀꯥꯟꯗ ꯇꯥꯔꯒꯦꯠ ꯄꯣꯄꯨꯂꯦꯁꯟꯗ ꯑꯩꯈꯣꯏꯅ ꯌꯧꯍꯟꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯗꯤ ꯑꯝꯇ ꯌꯧꯕ ꯉꯝꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯂꯥꯏꯔꯕꯒꯤꯗꯃꯛ ꯁꯦꯝꯕ ꯁ꯭ꯀꯤꯝꯁꯤꯅ ꯂꯥꯏꯔꯕ ꯌꯧꯕꯁꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯗꯨꯝ ꯂꯥꯏꯔꯒ ꯂꯩꯔꯦ ꯃꯗꯨꯅ ꯀ꯭ꯔꯣꯅꯤꯛ ꯑꯣꯏꯕ ꯑꯗꯩ ꯏꯀꯣꯅꯣꯃꯤꯀꯦꯜꯂꯤ ꯑꯦꯛꯁꯄ꯭ꯂꯣꯏꯠ ꯇꯧꯕꯤꯔꯦꯕ ꯃꯣꯏꯁꯦ
ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯏꯔꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯋꯥꯔꯦꯞ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯍꯌꯦꯡꯗꯤ ꯚꯣꯠ ꯊꯥꯗꯕ ꯆꯠꯇꯣꯔꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯆꯦꯡ ꯀꯔꯤ ꯀꯗꯥꯏꯗꯒꯤ ꯆꯦꯡꯅ ꯊꯣꯡꯒꯗꯒꯦꯅ ꯈꯟꯕ ꯃꯆꯥ ꯃꯁꯨ ꯃꯌꯥꯝ ꯂꯩꯕ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯑꯋꯥꯕꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯑꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯊꯦꯡꯅꯔꯤꯕ ꯈꯨꯟꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯊꯦꯡꯅꯩꯑꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯍꯌꯦꯡ ꯚꯣꯠ ꯊꯥꯗꯒꯗꯧꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯍꯌꯦꯡꯗꯤ ꯆꯦꯡ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯦ ꯍꯥꯏꯕꯗꯨꯗ ꯂꯨꯄꯥ ꯆꯥꯝꯃꯗꯪ ꯆꯥꯝꯃꯉꯥꯗꯪ ꯄꯤꯕ ꯑꯗꯨꯗ ꯚꯣꯠ ꯑꯗꯨꯝ ꯄꯤ ꯇꯥꯕꯅꯦꯕ ꯃꯔꯝꯗꯤ ꯑꯩꯒꯤ ꯗꯤꯒꯅꯤꯇꯤꯗꯨꯗꯒꯤ ꯑꯩꯒꯤ ꯔꯥꯏꯠꯇꯨꯗꯒꯤ ꯑꯩꯒꯤ ꯍꯤꯡꯕꯒꯤ ꯔꯥꯏꯠ ꯍꯥꯏꯁꯦ ꯁꯤꯒꯤꯁꯤꯅ ꯍꯦꯟꯅ ꯂꯨꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯁꯁꯇꯦꯅꯦꯕꯜ ꯂꯥꯏꯚꯂꯤꯍꯨꯗ ꯑꯃ ꯄꯤꯕ ꯍꯦꯛ ꯉꯝꯗ꯭ꯔꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯔꯤꯕ ꯏꯀꯣꯅꯣꯃꯤꯁꯤꯅ ꯌꯥꯝꯅ ꯕꯨꯝ ꯇꯧꯔꯕ ꯏꯀꯣꯅꯣꯃꯤ ꯑꯃꯅꯤ ꯌꯥꯝ ꯒ꯭ꯔꯣꯠ ꯂꯩꯔꯦ ꯅꯠꯇ꯭ꯔꯒ ꯄꯔ ꯀꯦꯄꯤꯇꯥꯗ ꯌꯥꯝ ꯋꯥꯡꯈ꯭ꯔꯦ GDP ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯩ ꯃꯁꯤ ꯁꯨꯄꯔ ꯄꯥꯋꯔ ꯑꯣꯏꯕ ꯂꯩꯕꯥꯛ ꯃꯉꯥꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯏꯀꯣꯅꯣꯃꯤꯁꯤ ꯌꯥꯝ ꯆꯠꯂꯛꯑꯦꯒ ꯍꯥꯏꯕꯒꯤ ꯏꯀꯣꯅꯣꯃꯤ ꯌꯥꯝ ꯐꯒꯠꯂꯛꯑꯦꯒꯥꯅ ꯍꯥꯏꯔꯤꯁꯦ ꯀꯗꯥꯏꯗ ꯍꯥꯏꯔꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯇꯥꯇꯥꯒꯨꯝꯕ ꯕꯤꯔꯂꯥꯒꯨꯝꯕꯗ ꯑꯆꯧ ꯑꯆꯧꯕ ꯁꯦꯟ ꯄꯥꯏꯕ ꯃꯌꯥꯝꯗꯨꯒꯤ ꯍꯣꯠꯂꯒ GDPꯗꯣ ꯁꯤꯗ ꯇꯤꯟꯁꯤꯟꯕꯤꯔꯦꯕ ꯌꯦꯟꯊꯣꯛꯄꯤꯔꯦꯕ ꯑꯩꯅ ꯄꯥꯏꯕ ꯁꯦꯟ ꯀ꯭ꯔꯣꯔ ꯆꯥꯝꯃ ꯄꯥꯏꯕꯁꯦ ꯂꯥꯏꯔꯕ ꯃꯤꯁꯤꯡ ꯃꯌꯥꯝꯗꯨ ꯌꯦꯟꯊꯣꯛꯑꯀꯥꯟꯗ ꯁꯤ ꯇꯥꯔꯦꯅ ꯍꯣꯠꯆꯟꯕꯤꯔꯦꯕ ꯁꯤ ꯌꯥꯝ ꯁꯣꯏꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯥꯜꯀꯨꯂꯦꯁꯟꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯔꯖꯤꯅꯦꯜ ꯂꯦꯚꯦꯜꯗ ꯂꯩꯍꯧꯔꯕ ꯂꯥꯏꯔꯕ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯐꯤꯕꯝꯁꯦ ꯍꯦꯛ ꯐꯔꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯂꯩꯕ ꯌꯣꯟꯕꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯈꯤꯅꯦꯕ ꯑꯗꯨꯅ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯑꯣꯏꯕ ꯏꯂꯦꯛꯁꯟꯁꯦ ꯑꯣꯏꯕ ꯁꯨꯡ ꯉꯝꯃꯣꯏꯕ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯜꯂꯤꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯔꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯦꯜ ꯂꯧꯗꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯝ ꯑꯃꯨꯛ ꯇꯧꯕꯤꯗꯕ ꯅꯣꯏꯁꯦ ꯉꯁꯤꯐꯥꯎꯗ ꯚꯣꯠ ꯑꯝꯇ ꯄꯤꯔꯣꯏ ꯀꯥꯈꯤꯕ ꯃꯤ ꯄꯥꯔꯇꯤꯁꯤꯡꯒꯤ ꯑꯩꯈꯣꯏ ꯑꯝꯇ ꯊꯥꯖꯗ꯭ꯔꯦꯅ ꯍꯣꯡꯍꯜꯂꯛꯄ ꯉꯝꯕ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯉꯝꯕ ꯃꯇꯝꯗꯣ ꯑꯗꯨꯗꯅꯦꯕ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯃꯌꯥꯝ ꯆꯍꯤ ꯂꯤꯁꯥꯡꯁꯤꯅ ꯀꯣꯛꯀꯗꯣꯏꯁꯦ ꯆꯍꯤ 65 ꯐꯥꯎꯕꯗ ꯁꯤꯒꯤ ꯑꯋꯥꯕꯁꯤ ꯀꯣꯟꯕ ꯉꯝꯗꯗꯅ ꯂꯩꯕꯁꯦ ꯁꯤꯒꯤ ꯁꯥꯏꯀꯜꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯗꯨꯝꯕ ꯃꯁꯤꯒꯤ ꯑꯩꯈꯣꯏꯁꯦ ꯑꯐꯥ ꯑꯄꯨꯟꯅꯕ ꯂꯥꯏꯔꯕꯒꯤ ꯈꯌꯥꯠꯇ ꯑꯗꯨꯝ ꯇꯥꯍꯜꯂꯒ ꯎꯡꯉꯒ ꯑꯗꯨꯝ ꯂꯩꯕꯁꯦ ꯑꯣꯟꯊꯣꯛꯁꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯁꯦ ꯁꯨꯕ ꯅꯣꯝꯕ ꯀꯟꯕ ꯏꯁꯥꯅ ꯏꯔꯣꯝꯗꯣꯝ ꯂꯦꯞꯆꯕ ꯉꯝꯕ ꯃꯤꯉꯣꯟꯗ ꯃꯤꯄꯥꯟ ꯇꯥꯡꯗꯕ ꯑꯗꯣ ꯑꯩ ꯏꯁꯥꯒꯤ ꯋꯥꯔꯦꯞ ꯏꯁꯥꯅ ꯂꯧꯖꯕ ꯉꯝꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯂꯧꯈꯠꯄ ꯇꯥꯏꯌꯦꯕ ꯑꯗꯨ ꯃꯤ ꯑꯃꯅ ꯐꯖꯅ ꯊꯕꯛ ꯁꯨꯔꯒ ꯑꯩꯁꯦ ꯂꯥꯏꯔꯕ ꯀꯣꯛꯀꯗꯕꯅꯦꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩ ꯆꯍꯤ 3ꯗꯒꯤ ꯍꯦꯟꯅ ꯆꯪꯐꯝ ꯁꯨꯡꯂꯧ ꯊꯣꯛꯇꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯣ ꯍꯧꯖꯤꯛ ꯁꯨꯕ ꯅꯣꯝꯕꯝ ꯂꯩꯇꯦ ꯌꯥꯝꯅ ꯑꯩꯅ ꯑꯔꯣꯏꯕꯗ ꯑꯩ ꯊꯝꯖꯅꯤꯡꯉꯤꯁꯤ ꯁꯤꯒꯤ ꯄꯣꯏꯟꯠ ꯂꯥꯛꯆꯩꯁꯦ ꯐ꯭री एंड ꯐꯤꯌꯔ ꯍꯟꯗꯛꯀꯤ ꯏꯂꯦꯛꯁꯟꯒꯤ ꯑꯣꯏꯅ ꯑꯣꯏꯍꯜꯂꯣꯏꯗꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯍꯥꯏꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦ ꯑꯟꯑꯦꯝꯄ꯭ꯂꯣꯏ ꯉꯥꯛꯇ ꯉꯥꯏꯁꯜꯂꯛꯑꯦ ꯊꯕꯛ ꯐꯪꯉꯛꯇ꯭ꯔꯦ ꯑꯩꯈꯣꯏ ꯁꯨꯕꯝ ꯅꯣꯝꯕꯝ ꯂꯩꯇꯦ ꯑꯗꯣ ꯂꯝꯕꯤꯗ ꯆꯠꯄ ꯃꯇꯝꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯒꯤ ꯁꯦ ꯁꯔꯞ ꯁꯥꯄꯣꯟ ꯁꯥꯔꯒ ꯂꯝꯕꯤꯗ ꯊꯠꯂꯒ ꯒꯥꯔꯤ ꯊꯠꯂꯒ ꯈꯥꯝꯃꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯑꯗꯨ ꯅꯪꯉꯔꯣꯏꯅ ꯌꯥꯝ ꯊꯨꯅ ꯊꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯁꯦ ꯁꯥꯏꯠꯇ ꯀꯣꯔꯠꯇ ꯂꯥꯛꯑꯒ ꯌꯦꯟꯕ ꯍꯦꯛ ꯑꯩꯈꯣꯏꯗ ꯍꯛꯊꯦꯡꯅꯅ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩ ꯉꯁꯤꯕꯨ ꯂꯩꯗꯕ ꯌꯥꯎꯗꯦ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯝ ꯉꯁꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯥꯝꯅ ꯑꯆꯨꯝꯕ ꯑꯋꯥꯕ ꯃꯌꯥꯝ ꯂꯥꯛꯄꯁꯤꯗ ꯅꯣꯏ ꯃꯌꯥꯝ ꯋꯥꯔꯨꯅꯨꯁꯦ ꯑꯩꯈꯣꯏꯗ ꯁꯤ ꯁꯨꯃꯥꯏꯅ ꯚꯣꯠꯇꯤ ꯁꯦ ꯄꯤꯔꯣꯀꯣ ꯅꯣꯏ ꯀꯥꯔꯁꯨ ꯑꯩꯈꯣꯏꯅ ꯍꯌꯦꯡ ꯃꯇꯦꯡ ꯇꯧꯔꯗꯧꯅꯤ ꯍꯥꯏꯅ ꯌꯦꯟꯁꯤꯟꯈꯤꯕꯗ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯗꯕꯁꯦ ꯑꯗꯨꯝ ꯁꯦꯟ ꯂꯧꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃ ꯑꯗꯨꯝ ꯂꯧꯔꯒ ꯃꯔꯝꯗꯤ ꯉꯁꯥꯏ ꯍꯥꯏꯕ ꯆꯈꯥꯎꯒꯤ ꯂꯥꯟꯁꯦ ꯁꯤꯁꯤꯅ ꯐ꯭री एंड ꯐꯤꯌꯔ इलेक्शनꯗꯣ ꯑꯗꯨꯝ ꯀꯥꯎꯈꯤꯕ ꯑꯣꯏ ꯑꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯐꯒꯠꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯂꯨꯆꯤꯡꯕꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯃꯤ ꯈꯜꯂꯁꯤ ꯄꯣꯂꯤटिꯀꯦꯜ ꯄꯥꯔꯇꯤꯗ ꯒꯣꯕꯔꯟꯃꯦꯟꯠ ꯄꯥꯏꯕ ꯅꯠꯇ꯭ꯔꯒ ꯄꯥꯏꯗꯕꯒꯤ ꯋꯥꯐꯝ ꯂꯣꯏ ꯇꯣꯛꯑꯀꯥꯟꯗ ꯑꯐꯕ ꯃꯤ ꯑꯃ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯂꯩꯕꯥꯛꯁꯦ ꯋꯥꯔꯦ ꯃꯁꯤ ꯐꯖꯅ ꯑꯃꯨꯛꯇꯪ ꯑꯐꯕ ꯂꯝꯕꯤꯗ ꯄꯨꯔꯛꯄ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯄ ꯂꯝꯖꯦꯜꯗ ꯑꯩꯈꯣꯏ ꯌꯥꯎꯍꯟꯕ ꯉꯝꯕ ꯑꯗꯨꯝꯕ ꯃꯈꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯊꯣꯛꯄꯒꯤ ꯇꯉꯥꯏ ꯐꯗꯕ ꯂꯩꯔꯦ ꯑꯗꯨꯅ ꯑꯔꯣꯏꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯕꯁꯦ ꯍꯌꯦꯡ ꯚꯣꯠ ꯊꯥꯗꯒꯗꯕꯅꯤ ꯉꯁꯤ ꯅꯨꯡꯗꯥꯡ ꯋꯥꯔꯦꯞ ꯂꯧꯕꯤꯔꯣ ꯅꯍꯥꯟꯉꯩ ꯋꯥꯔꯦꯞ ꯂꯧꯕꯤꯔꯝꯕ ꯉꯝꯃꯝꯗꯕ ꯑꯣꯏꯔꯒꯁꯨ ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯥꯝꯕ ꯃꯤꯑꯣꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯐꯖꯅ ꯚꯣꯠ ꯊꯥꯗꯔꯀꯥꯟꯗ ꯑꯐꯕ ꯃꯤꯗꯨ ꯈꯜꯍꯧꯔꯀꯥꯟꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯊꯥꯗꯈꯤꯕ ꯊꯥꯈꯤꯕ ꯃꯔꯨꯁꯦ ꯇꯥꯡ 5 ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯇꯥꯡ 4 ꯖꯨꯟꯒꯤꯗ ꯑꯩꯈꯣꯏ ꯈꯪꯒꯗꯣꯏꯅꯤ ꯀꯔꯝꯕꯅ ꯃꯍꯩ ꯑꯩꯈꯣꯏꯅ ꯊꯥꯈꯤꯕꯁꯦ ꯍꯧꯏ ꯅꯠꯇ꯭ꯔꯒ ꯄꯥꯜꯂꯤ ꯅꯠꯇ꯭ꯔꯒ ꯁꯥꯠꯂꯤ ꯃꯍꯩ ꯄꯥꯜꯂꯤ ꯍꯥꯏꯕꯁꯦ ꯑꯗꯨꯗꯒꯤ ꯃꯍꯩꯁꯦ ꯆꯥꯒꯗꯕꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯈꯜꯍꯧꯗ꯭ꯔꯕ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯑꯃ ꯈꯟꯖꯜꯂꯨꯔꯕ ꯁꯦꯟꯗ ꯃꯤꯀꯥꯔꯨꯔꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯑꯟꯐꯦꯌꯔ ꯃꯤꯟꯁ ꯃꯌꯥꯝ ꯇꯧꯔꯁꯨ ꯂꯧꯕ ꯌꯥꯕ ꯆꯥꯕ ꯌꯥꯕ ꯑꯗꯨꯝ ꯆꯥꯔꯨꯔꯒꯁꯨ ꯂꯧꯔꯨꯔꯒꯁꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯩꯒꯤ ꯐ꯭री ꯃꯥꯏꯟꯗ ꯑꯩꯒꯤ ꯌꯥꯝꯅ ꯃꯣꯏꯅ ꯂꯩꯕꯒꯤ ꯌꯦꯜꯂꯛꯄꯩ ꯂꯧꯕꯅꯦꯅ ꯈꯜꯂꯒꯁꯨ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯃꯤꯍꯨꯠ ꯑꯃꯗꯤ ꯈꯜꯍꯧꯕꯒꯤ ꯃꯤꯀꯨꯞꯇꯣ ꯉꯁꯤ ꯑꯣꯏꯔꯦ ꯍꯌꯦꯡ ꯄꯨꯡ 5 6 ꯑꯗꯨꯋꯥꯏꯗꯒꯤ ꯊꯥꯗꯕꯒꯤ ꯄꯣꯜꯒꯤ ꯃꯇꯝ ꯂꯥꯛꯑꯅꯤ ꯄꯨꯡ 8ꯇꯒꯤ ꯑꯣꯏꯔꯅꯤ ꯑꯗꯣ ꯌꯥꯝ ꯇꯦꯟꯖꯜꯂꯛꯑꯦ ꯃꯇꯝꯁꯦ ꯁꯤꯗ ꯉꯁꯤꯁꯦ ꯅꯨꯡꯗꯥꯡ ꯐꯖꯅ ꯋꯥꯈꯜ ꯈꯟꯕꯤꯔꯒ ꯑꯩꯈꯣꯏ ꯑꯐꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯁꯦ ꯂꯨꯆꯤꯡꯕ ꯑꯐꯕ ꯑꯝꯇꯪ ꯈꯜꯍꯧꯔꯒ ꯑꯐꯕ ꯑꯅꯤ ꯈꯟꯒꯅꯤ ꯑꯩꯈꯣꯏ ꯆꯤꯡꯒꯤ ꯑꯃꯒ ꯇꯝꯒꯤ ꯑꯩꯈꯣꯏ ꯏꯟꯅꯔ ꯑꯃ ꯑꯥꯎꯇꯔ ꯑꯃ ꯍꯥꯏꯐꯝꯗꯤ ꯊꯣꯛꯇ꯭ꯔꯕ ꯑꯃꯅꯤ ꯑꯥꯎꯇꯔ ꯏꯟꯅꯔ ꯀꯥꯏꯁꯦ ꯂꯩꯐꯝ ꯊꯣꯛꯇꯕ ꯑꯃꯅꯤ ꯁꯤꯒꯥꯏꯁꯦ ꯁꯦꯝꯗꯣꯛꯄ ꯉꯝꯒꯗꯕ ꯂꯨꯆꯤꯡꯕ ꯍꯥꯏꯇꯥꯔꯦꯀꯣ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯆꯠꯂꯒ ꯑꯥꯎꯇꯔ ꯅꯥꯒꯥꯂꯦꯟ ꯅꯠꯇ꯭ꯔꯒ ꯑꯥꯎꯇꯔ ꯃꯍꯥꯔꯥꯁꯇ꯭ꯔꯒ ꯍꯥꯏꯕꯁꯦ ꯀꯗꯥꯏꯗ ꯌꯥꯎꯈꯤꯒꯦ ꯁꯤꯅꯦꯕ ꯁ꯭ꯋꯥꯏꯗꯩ ꯍꯧꯔꯤꯅꯦꯕ ꯗꯤꯚꯥꯏꯠ ꯔꯨꯜꯁꯦ ꯑꯗꯨꯅ ꯌꯥꯝ ꯉꯥꯡꯅꯤꯡꯕ ꯂꯩ ꯃꯇꯝꯒꯤ ꯇꯥꯏꯝ ꯀꯟꯁꯇꯦꯟꯁ ꯂꯩꯕꯅꯤꯅ ꯑꯩꯅ ꯂꯣꯏꯁꯤꯟꯖꯕꯗ ꯊꯝꯖꯅꯤꯡꯕꯁꯦ ꯑꯐꯕ ꯃꯈꯜꯒꯤ ꯂꯨꯆꯤꯡꯕ
ꯑꯗꯨꯅ ꯄꯥꯔꯇꯤꯗ ꯀꯩꯗ ꯕꯦꯁ ꯇꯧꯗꯕꯤꯗ ꯑꯐꯕ ꯃꯈꯜꯒꯤ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏꯅ ꯁꯤꯃꯗꯤ ꯐꯔꯦ ꯍꯥꯏꯅ ꯈꯟꯕ ꯃꯤꯗꯣ ꯈꯜꯂꯒ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯏꯟꯁꯤꯟꯕ ꯌꯥꯎꯗꯅ ꯑꯗꯨ ꯅꯤꯡꯈꯥ ꯇꯝꯅ ꯚꯣꯠ ꯄꯤꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯂꯨꯆꯤꯡꯕ ꯈꯜꯂꯒ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔ ꯑꯩꯈꯣꯏꯒꯤ ꯇꯨꯡꯁꯦ ꯑꯩꯈꯣꯏ ꯂꯥꯏꯕꯛꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯤ ꯊꯝꯖꯔꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯁꯤ ꯂꯣꯏꯁꯤꯟꯖꯒꯦ ꯌꯥꯝ ꯐꯖꯩ ꯇꯥꯃꯣ ꯑꯣꯖꯥ ꯀꯣꯔꯧꯍꯟꯕꯒꯤ ꯑꯩ ꯑꯩꯈꯣꯏ ꯃꯤꯅꯤꯠ 2-3